आकाशवाणी इम्फाल नोलिनी देवी ने पाउ पाजरी अहनबदा मरुइबा पाउ मुख्यमंत्री एन बीरेन हाइडी राज्य सिकी मियामबु कोविड लाइना दगी ngaktoknaba सरकार की माइकैदगी अकनबा थबक पाइखटली मणिपुर ख्वाइदगी याम्बा चांग ओइना हौखिबा पुंग 12 कोविड के अनोबा केस 313 थेंगनखी मियोय मंगा सिखी लेबाक असिदा कोविड 19 की ओइरक्लिबा फिबम असिकी येंगलगा सरकारना मपानदगी मरु ओइबा अना लायंगी पोटलम मखल 13 लेबाक असिदा पुसिलपा याहनख्रे लेबाक असिदा हौखिबा पुंग 12 कोविड के अनोबा केस 1,00,000 हेन थेंगनखी अमसुंग नोंगसु बेंगोल विधानसभा की 9 सुबा अमदी अरोइबा टांका की मिकल की भोट ngasi शांति ओइना थादनख्रे लेबाक असिदा कोविड 19 की लाइचेट अमुक हन्ना संदोरकलिबा असिगी येंगलगा सेक्सिनबा वाटपगी थवोंगसिंग तोकपिना भाइजरी तंगाई फदबा सेक्सिल थौरांगसिंग ngang चेपगा लोइनाना सही 95 की मथक्ता लेबा मियोय खुदिंगमक सुक्सोय सोयदना वैक्सीन कापथोकपियो युमदगी हेक चथोकपदा फेस मास्क उपियो मी अमगा की मरक्ता फुट तरुक लापना लेबियो माइमिट अमदी खुदचा टोयना हमदोक्तुना तरुतनाना थंबियो हौजिक मपुंग ओइबा पाउ मुख्यमंत्री नोंथोंबम बीरेन सिंहना हाइडी राज्य की मियाम की हक्सेल की फिवम फगत हनबा मरु ओइना कोविड लाइना तकी ngaktoknaba सरकार की माइकैदगी अकनबा थबक पाइखटली पीएम केयर्स फंडगी अक्पा वेंटिलेटर 150 नौना थुंगबदा नोंगाइबा फुंदोक्लदुना मुख्यमंत्रीना केंद्र सरकार की माइकैदगी हानाना वेंटिलेटर 30 सुपिरख्रे वेंटिलेटर सिंह अदो हौजिक रिम्स अमसुंग जेनिम्स इंस्टॉल तौदुना लेदी मसिगी मथक्ता ऑक्सीजन कंसेंट्रेटर मेचिन चामरी इंस्टॉल तौदुना लेदी मुख्यमंत्री नाई हौजिक राज्य असिदा डी ड्राइव ऑक्सीजन सिलिंडर 3,000 लेरे मसिगी मथक्ता यूनिसेफ तगी आर्टिफिशियल मशीन अनि अमगसु फंगले मसिना टेस्ट तौबगी सांग हेंगत हनबा ngमलगनी श्री बिरेन हाई राज्य असिगी चुराचंदपुर अमसुंग थौबाल जिलादा निमित 12 की मनुंगदा ऑक्सीजन प्लांट चिंगलिंगनबा सेम सारे अतै जिला सिंगी हेडक्वार्टर सिंगदसु मसि हांगनबा थौरंग तौरी कोविड 19 तकी ngaktoknabagi khwaidagi pharaba amatangairaba lambidi nadanaba hotnaba haibasini hairaduna मुख्यमंत्री na miyamda कोविड 19 तकी ngaktoknaba chana kanglonsing mapung phana ngakne chatpinaba appeal tawri mahangna hai marks uptabasing hauzik phagatpa court puthokpa amadi jailda thambana singba hore tabak thauram purnamakta SOP mapung phana ngaktrabadi maduda chenabasing phanaba police dasu pautak pikre Sri Birena hai गवर्नमेंट की साइड की मरोइना कोविड की लाइब सिचुएशन सिदा कोई अंगम बथाप होनजरी अन मयाम दा अपील तौनिंगबसिना नादनबा होनबसिना खाइदगी हेना अखोइदा अमतंगाइबा लंबिनी अदुना मयाम दा वारोबिगनु अखोइ नरांग नहानदगी खरा हार्श एक्शन होरबनी मार्क्स उक्तबसिंग फारगा कोर्ट पुथोकपा अदगी जेलदा थंबा SOP ngaktabe yaroi SOP ngaga ajuna niyom sumna leirei covid sigi matung ine yenga any religious related oigera inga oigera lohongbo oigera sorat oigera usop oigera anything SOP ngakna toromraba madu yumbu yauna hagat nabagi instruction pigrabani na hairiba posi mayamna inbiu na dimasi phagi oine koi tobu yaroi मणिपुर नोंगमद कोविड 19 पॉजिटिव ओइबगी सांग लेप्तन हेंगलकली हौखिबा पुंग 12 कोविड के अनोबा केस 313 थेंगनखी अमसुंग मियोय मंगा सिखी राज्य की हक्सेल विभाग ngasi नुमिदांग वरम थोखिबा चेरोल अमदा हाई नौना पॉजिटिव ओइकिबा सिंग अदो इम्फाल वेस्ट तगी 19 इम्फाल ईस्ट तगी 35 कक्सिंग तगी 19 बिष्णुपुर अमसुंग चुराचंदपुर तगी 13 कांगपोकपी तगी 13 थौबाल तगी 13 तमेंगलोंग तगी 3 सेनापति तगी 3 नोने तगी 2 अमसुंग उख्रुल तगी 1 इम्फाल वेस्ट अमसुंग इम्फाल ईस्ट तगी कोविड पॉजिटिव ओइबा मियोय अनि सिखी अदुगा बिष्णुपुर तगी अमा सिखी राज्य असिदा कोविड 19 की अनिसुब वेब संदोरकलिबा असिगी येंगदुना थौबाल डिस्ट्रिक्ट हॉस्पिटल कॉम्प्लेक्स लेबा GNM स्कूल ऑफ नर्सिंग की बिल्डिंग दा फमुंग साम लेबा कोविड केयर सेंटर अमा हांगदोखरे मसिदा मरु ओइना कोविड 19 पॉजिटिव ओइरबा अमसुंग सिम्टम उत्तबा मियोय सिंग थंगनी हाइदी डिस्ट्रिक्ट एडमिनिस्ट्रेशन थौबाल अमसुंग डिस्ट्रिक्ट हेल्थ सोसाइटी थौबाल नसु वांगजिंग कोदोंपोपी
स्पोर्ट्स कम्प्लेक्स नन मणिपुरी सिंगी ओइबा फमुंग यांखै लेगदबा कोविड केयर सेंटर अमसु ngarang hangdokibani masigi mathakta district hospital thobal da famung 12 leiba isolation ward amasu haukiba lebak popu numitta hangdokhi marak asida rajya asigi jila singda police na miyambo covid-19 gi SOP mapung phana ngakna chalhanaba akanba thabak lokhali SOP ngaktaba miyoi kaya phagat pagaluina na fine singba thihali Assam amasung nongtru Bengal Bidhan Sabha Mikhal da mathau tawruba Thobal Khetri Lekadagi Zamandar ama COVID-19 positive oibadagi Guwahati Medical College Hospital dak ngasi lekhidre mahak tha asigi kundagi hospital asida layingduna leirakpani Rajya asida COVID-19 ki hojik oiriba phibam asigi matangda rajniti dol pumnamaki oiba mifam ama kauduna khanabagi matam oire haina United Front Manipur na haidi Imphal dangasi thokiba dolgi zerol amada hai kari thorang lokhalaga COVID-19 positive ki masing hengalakliba amadi misi mina thokliba si thingba ngamgadagi haibadugi matangda sarkar na thorang paikhat pinabasu zerol atun hairi Rajya asida COVID-19 ki active case ki masing leptana hengalakliba asigi yanglaga total lockdown thambagi tangai phadaba leire haina Manipur People's Democratic Front ki zerol amana hairi Lok Sabha MP Dr. R.K. Ranjan Hairi BJP gi maru iba pandamdi ahan bata jati gi mathang da dol gi amasung aroi bata isa gi haiba wakalonda thabak tawba haiba sini jati gi khanbang amdraba amadi dol gi oiba niti niyom sing ningthi na ngak na chatpang amdrabadi dol asibu miyam na ikai khumna rakloi Imphal gi nitai patru thekta leiba dol gi office da pangthokpa thoram amada wangang bada Dr. Ranjan Hai dol hongdok hongjin toina taruklabadi dol adubi izat mangna bagi phibam da lakani Maramaduna, Kari Maramdaki Karamba, Soiba Labadagi Dol Hongdok Hongjin Tauribano Haibado, Karmi Singna Kangdok Patangai Fate. Manghai, COVID-19 Laisatki Aniswa Web Asina Raiza Sidasu, Kudong Sada Bakayamaro Mayok Nahale. Maramaduna, Laisat Asimia Punating Namina Batangai Fate, MP Nahai, Pradhan Mantri Narendra Modi na Handakta Lide Bamusing da 10 kilogram mga lem na bigani hai kibado, Taseng na Pangpam Topa Musing da Panghanaba, Dolgi Karmi Singna Honakatabani. Once party asida thajadana sanga abadi aikoi patient oiba ama darkar oi khoigi party ki principle da ayam matam da aikona focus tawri si nation pass haibani party second aduga self se ikon kon gadabani aduna patient yaudraba jati gi khanba ngamdraba adu aragadi party sida sangbirakpa taragadi party gi sigi principle magi 5 commitment masi phajana understand tawraga sangbiragadi party asi khwaidagi hena izat leiba prajana khwaidagi hena nungsigadaba miyamgi seva tawbungam jagadaba aduguma party ma aikhoigi state ki unit sin oiba ngamgadabani Khadi and Village Industries Board ki Vice Chairman White Nilapani na haidi Lasingwa amadi coffee pampi thanabagi damak jiribam amadi Fairjol jila ki mafam kharada thabak paikhat pahuragani masina thabak phangdabagi awaba mayok nariba naharol singda thabak pibada chauna mating oiragani Jiribam ki Babu Parada leiba JMC Guest House ngasi All Jiribam United Clubs Association amadi Manipur Sarkar ki Khadi and Village Industries Board na sinduna pangthokiba paugi mifam amada Sri Nilamani na hai Hauji Fairjol jila amadi Jiribam jila ki Sombom Pai Khul, Fibol Khul amadi Boroi Khal Khul da coffee lasing amadi wa thanaba thabak paikhat pahuragani masida sarkarna beneficiary singda pibaya ba mateng pigani hainasu mahangna phongdokhi tabiriba pawsi Akashvani Imphal dagini Lebak asida COVID-19 ki oirakliba phibam asina maram oiduna miyamna pamnabagi mawong yenglaga sarkarna mapandagi maru oiba hidak langthak amadi khulai sing lebak asida pusilakpa yahankhre masigi matangda kendra sarkarna covid ki anaba sing layengbada sijinaba polam tare lebak asida pusilakpagi ayaba pikhre Department of Consumer Affairs na ngarang thokiba hukumasi tha ahum chanagani ayaba pikraba polam sing adugi manungda nebulizer oxygen concentrator CPAP amasung BiPAP khulai sing vacuum pressure swing absorption oxygen plant sing amasung cryogenic oxygen air separation unit na chingbe yauri Masigi mathakta oxygen canister oxygen filling system cryogenic cylinder sing yauna oxygen cylinder sing amasung ventilator na chingbasu yauri Marak asida ngarang phawbada COVID ki vaccine kapna bagitama Cowin portal da mioi koti ama lakh 60 hena register tawkhre
Sahi tara nipan amasung masigi mathaki miyoisingda vaccine kapa lakliba thangta numitagi hawragani. Sarkar na hai Co-win digital platform asi technical gi oiba asoiba amata yaudana thabak tawri. Haksel Mantralay na hai lebak asida hujik phawbada COVID-19 gi vaccine dose koti tara mangai hena kapkre. Ngarang khakta da vaccine dose lak kunmato hena kapkhi. Haukiba pung kunmarida COVID ki anaba lak ani lising hupumapan hena naba phaduna discharge tawki. Haukiba pung kunmarida lebak asida COVID ki anuba case lak ahum lising humputara mapan hena thingnakhi. Masiga luinana apunba positive case ki masing koti ama lak marphu humdo hele. Naba parapagi sang sada marphu nithoi dasnik amasino da lady. Mantralay na makata na hai haukiba pung kunmarida COVID positive oiba miyoi lising ahum zaduk nifu mga sikibaga luinana leina asidagi sikiba migi masing lak ani lising madi hele. Hauzik lebak asigi apunba active case ki masing su lak kuntragi matakte yaude. ICMR na hai ngarang COVID ki sample lak tara tare lising humpunipan test tokhi. Masiga luinana lebak asigi apunba test tokhi ba sample masing koti kunipan lak nifu madi hele. Haksel amasung Imphal Mantralay na haidi hauzik Rajya amasung Union Territory singda COVID ki vaccine dose koti ama lak taruk laidi. Kendra Sarkar na Rajya sing amasung Union Territory singda COVID ki vaccine dose koti tara taruk lak tara taruk hena lemna pikre. Masigi manungda hauzik phawbada dose koti tara mga lak tara hena sizinakre. Lakhiba numit humni asida Rajya sing amasung Union Territory singda COVID ki vaccine dose lak kun hena piragani. Maharashtra da vaccine gi award pa leide hari baduki matang da Mantralay na sengdok laduna hai. Hauzik phawbada Maharashtra da COVID ki vaccine dose koti ama lak humpu humdoi hena pikre. Masigi manungda dose koti ama lak yankhai taruk khaktamak sizinari. Hauzik Rajya atu da vaccine dose lak tare lising ni phumapan jamapan humpu leidi. Haksel Mantralay na hai coronavirus tagi ngakthoknaba maru oiba pambai amadi vaccine kapthokpa haibasini. COVID-19 की वैक्सीन कापगे अहुम सुबह तंककसु मे अमदगी हौरगनी आकाशवाणी इम्फाल दगी पाउ ताबिरी नोंगसु बेंगल विधान सभा की निपान सुबह अमदी अरोइब तंककी मिखल की वोट ngasi शांति ओइना थादनाख्रे राज्य की जिला मदी की विधान सभा केंद्र कुंथ्रा मंगा की मिखल की वोट थादनबा अयुक पुंग 3 तगी हौरगा नुमिदांग वरम पुंग 3 मखाइदे लोइसिनखी तंकक असिदा नुपी कुंथ्रा मंगा यावना पुन्ना मिरेप जनी मरफु हुमदोइना लंबा तौनरी BJP amasung Trinamool Congress na seat pumamakta mirep thagali. Congress na Sangjukta Morcha gi makhada seat 18 da mirep thagali. Morcha asi Congress Left amasung Indian Secular Front punsinaba kangpuni. CPIM na seat 10 da IFF na seat 3 da mirep thagali. Me anida vote masing thigani. Putok pusin yaba oxygen concentrator lak ama leinanabagi senpam PM Cares Fundagi Pradhan Mantri Narendra Modi na kaithokre. Sri Modi na sabapati oiduna pangthokiba awang bathaki mifamda warip asi lawkhibani. PM Cares Fundagi hanana pressure swing absorption PSA oxygen plant satre tarahumdogi sanpam kaithokhiba adugi mathakta anauba changma amagi social kaithokre. PSA plant sing asina district headquarters amasung tier 2 cities singi hospital singda liquid medical oxygen pibagi sang hingathalakani. Marak asida lebak asida COVID-19 thingnanaba lanmi na siam saribasing ado Pradhan Mantri na ngasi amukana yengsinkre. Railways na sumasigi akhanaba oxygen express railgadi singda oxygen putok pusin tawbada zawna mateng pangli. Amaromda lebak asida COVID ki anaba singlayang bada oxygen gas marang kaina fanghanba ngamnabagi tamak lebak asigi khwaidagi zawba car saba company ama oriba Maruti Suzuki na masigi Haryana da laiba manufacturing unit sing thingzilakani hairi. Gujarat laiba masigi manufacturing unit chu thingjinaba warip lawre. Jammu Kashmir Union Territory ki jila 13 da ngasi numidang pung 3 tagi complete lockdown thamkhre. Masi May 3 ki ayu pung 3 fawba leigani. Jammu Kashmir ki jila kungi manungda Srinagar jila da khwaidagi lamba sangda COVID-19 ki positive case leptana hengalakli. Loisilakpada COVID-19 dagi ngakthoknaba face mask uppa phutaruk lapnana leiba khutsa amati maimi tarutanana thamba haiba achamba thawung ahum asi ngakna chatpinaba amuk hanna ningsingjari aroibada maroiba pau amuk hanna Mukhyamantri N Biren hairi Rajya sigi miyambu COVID laina dagi ngakthoknaba sarkar gi maikai dagi akanba thabak paikhatli Manipura khwaidagi yamba sang oina haukiba pung 10 da COVID ke anoba case 3 thengnakhi miyoi manga sikhi
लेबाक असिदा कोविड-19 की ओरकलिबा फिबम असिगी येंगलगा सरकारना मपानदगी मरु ओइबा अना लायेंग की पोलम मखल 13 लेबाक असिदा पुसिलकपा याहनख्रे लेबाक असिदा होकिबा पुंग 14 दा कोविड की अनोबा केस 1,838 हेन थेंगनखी अमसुंग नोंगसु बेंगोल विधान सभा की 9 सुबा अमदी अरोइबा तंककी मिकल की भोट ngasi शांति ओइना थादनख्रे पाउलो जरे।